Good morning. Ngasi video mu yeng minarasiko. Ado ngasi video sida ngasi hayengi hai tare ke kei tauba yage do adu su hai petang khara haira amage. Aduga ai keno makatang wari yung katang share toroke ko luerak pada. Wari hairagadi sum mayam yo opinion pibiro ba haidi ai do kadai phawa chumge ada kadai phawa lange haibado haibudi hai ko haidi ignore tawo sumaina keno torok sida ko ignore tawba ya da matang lai ko adu duna ni ko ina mayam da haidi ai family ne na khallaga hangjabani ko haidi ai ayuki nunti gi yengi ba mayam se ai mung manung gi mi mak ne khallaga ai hangbani ko kamaina haidi kadai phawa chumge aina react tawbada kadai phawa chumdage haibado ko to dagi ahum katang hana lothopirase ai akoi thabak se loira kando ina wari share toroke akoi gi nuti gi tawgada ba thabak se hana loira matungda ahambagi card yung minarasi ko ahambagi card se mating gumba natraga haidi mina kaino ma gift gumba pirak pa yai aduga somna pibira su yai ko akoi gi diwali chapo maya se mingonda gift gumba piba se phai ko adum ngasi hayeng sida gi dum hauraga hai tare ngasi hayeng sida dum hauraga chapo ba diwali mamang phau sida ko aingonda gi kitang ai gi staff ta ga su leina ko haidi thabak tawba ngai office ta ga thabak tawba mai hanang gi staff ta haidi gi kitang khara kaino taw khara taba gumba leina ko haidi ai gi makha da leiba mi ngai da hai tare aduda gift kumba pibiyo ba diwali gi gift kumba kai gumba ko do kalik masen da pinara su yai ko athumba ma haidi athumba packet ama mana piba nang na piba nai taroga receiving gifting se am phai ko adu si je tawbi be ai na si gi oina ko maru kumba thengna be hanagi number 2 ko lining ngo ishor ningo hai ko sikse hai se ishor ningo aduga wayam ka nangang gano wayam ka han ngang thok kono mingon da ko aduga ahum subagi sina sel thum chang o haiba lei aduduna haidi afaba lakpa khotpa piri ko aduga amana kain tawge da haidi kena leyo haidi kena mongna leiba hai tare ko sisina khoi gi card ki message leire ko haidi nungti gi khoina semi se aduga ngasi gi afaba pung haira gadi pung taruk ka minute ni phuma thoi da gina pung 9 ga minute 3 phawa ma leire adugi matungda pung 10 ga minute 54 da gina pung 3 ga minute 13 phawa ma leire ko aduga 3 ga minute ni phuni thoi daina pung 3 ga minute 13 phawa ma leire aduga nungdangi na pung 8 ka minute fu dagina ahingi pung 12 makhai phawa ma leire ko sisina afaba timing haibdo khoi gi ngasi gi aina ngarang haipe pude haigre ko haidi kuber ne lakshmi ne yawa photo gumba ma lauthoga keno tawbiyo hayeng se ko hayeng dagi hauraga puja tawbiyo tum diwali phaw dum leija sunu ko kuber se dum leihallo ba haidi ai gi latpham hai tare ko aduda dum leihan biyo aduga amana hayeng se arang ba pot leibiyo ko arang ba pot ama leibiyo arang ba pot hai se steel oigera pitrai oigera sana oira suai chandi oira suai ko arang ba pot se hayeng yum da pusan biro ko aduga yumgi season na ba sumchit hayeng ama leibiyo ko yumgi season na ba sumchit se hayeng amaga leibiro ado sisina hayeng tawgada ba hai tare ko ado hayeng timing se ngasai ge aina kolik leiba khot pa hai se adu sum matam do yengaga leiba yai ko aduna hayeng gi video da haira ni na aina pung karam kanda yenga da no na haibado haidi pung karam kanda tawgada no haibado aduga ngasi thangja ko thangja su oire adu yum kai sengdokpa khudokpa ina han hagre ko yaringe ngasi loina sengdokpi horo amoda kai leiba ngai yumda phatau di ngai loi langthokpi gro mirang kandhaba khotaba ama leina ko main door ke ka sengdokpa ko thong naw phaw loina ma haidi phi ma paira go loi takthokpiyo ko thong naw de thau bane khoina setpa sengma matamda aduduna haidi loina mak ngasi gi numit se lotion biro adugi thabak tuma aduga thangja amuba setpa yai violet setpa kha dark oiba color ngai setpi ba ko thangja numita aduga ngasai aina haipetang aina wari ma share tawjage haibado ko sumai tawbone mi ma ngonda message thare ko se haidi hamada ma reading tawge khot ke hai ko adu reading tawge khot ke haibado haidi wari khara di sana ninge hai ko wari khara sana ninge sai da reading tawdringe dung ai call tara wari di sana bane haidi tasengna wari hana sana se khot se hairak pa ngai de ai ko aina free oiraga de ai sana eba sare ko wari saba numit sida haidi negative vibe hai tare ko mongon dagi yam la ko hajiki mi se gi negative vibes haira gadi mana tawriba thabak mana tawdoriba thabak to ai la le na khalleba kaigino hai matam da haidi kaigino hai matam se da kai mana ga sum magi wari do haura matung da
khitang kaino oiba dignify oiba job chu tawi ko jiki mi se aduna mangonda magi makhutta lei haraga su leina hajegi mana khangnariba mi dugi da makta mi du da ina phone tap tawe khotle kain tore taraga di kaino ne haibagi engonda questions ama su lakre ko haidi mangonda phone tap tawe aduga haidi mana aduga wari shaba adaga wari aduma me amdo loi sheto haidi ma ai ki client natte bata sengna haraga di ai ki client oiraga di ko every client ko ai yone every client is confidential to me ado ma di ai client su natte aduga haidi client oidriba mi ne taraga mana ngasai gi mana tawriba magi action mayam do aina tasengna haraga nupi ama oina haraga ngasai gi mana tawbiri ban nupi macha du da mana tawi do haidi achumba natte ba migi privacy haiba masu leidina haidi phone tap tawbiba khopiba makuta thoe haina adumaina tawbasu to hoideba aduduna haidi adumaina tawe haibada ai se wari shaba sida haidi kaya nungai tabada aina masidi masidi mawong yam tadre ne taro ko haidi magi haipe tare dagi ai thamme phone se ko ai khitang thabak chelle ko na wai shara se na ko haidi ngasai phalang ko thatba dia adam ne na mi do aduga ai phone je ka thala matung ai ngatang khandaraga ai se block thamjan gre je ki mi se ko aduga block thamjalaga adu ngasai gi mana haire iba mayam do hai tare ko adu ngasai gi mi du gi su tasengna harabada idum hangoi kaingoi hara ko mi du gi su family lejeba mana tanari ban pim cha du gi su family lejeba mi du da haidi mi gi imung thu gaina aina ngasai gi magi lupa chonga lising do pamaga aina reading tawgada su natte ko aduga haidi lalaga di lale aran ma phom dai lale achum ma phom da di haidi ai adum mating pangani ko adu ngasai gi magi intention magi makok to da leiri ba kholi ba mayam do loina mak aran ba ngata ni ko ma yengam ba su yai sida ko yengam mo ai mai ton khangde kai di hai ko khangini ko maiteron khangbane aduna yengba su ya yengaga di am phare ko aduga ma se comment ta changa ga leina haidi atopa message ta gi atopa number da yo message hare ma se ko number sindu ga mo aina block to shan badagi adu aina haidi aina line tawraga nang na block to biwa ko adu su kem handre se ko haidi wa changdu ora kai kana ne na ai se block to sangre mo ko so aduga akoi comment section da changa ga paisa pitraga di block to bane adu to bane da to bane ai ngasi buda kanamta gi number block to de ai sengna dum haira ngani haidi reading to matam da haidi personal consultation charges lowe hai matam da mayam no su hen understand to bi no kai gi no hai matam ai na mi amang gi pung amam kai thorak pai se ai gi profession ne si se ai gi profession ne lo da ba de ai mamang da hana hangoi ko lo bada haidi kon na mai pijarak chani kai to raga haidi horak ko matam da ai lo de yeng ba lo ra kan da lo ba yaw ko adu da nga sai gi ai na horak pa da yeng ba da kai to ge da haji adum yarong ngani ko ai gi viewer do so yeng thokraga pirak ta ba kangbu chu yawe ko adu da de aina kanano kaino su khangdabani na kanano kaino su khangdamni adai kan du de ai thiru dreba poto adai in aina sida koi family na su chaire nang tauge haraga de nang hana hayu yadra nang du khatang professional oiro nang sigi field jira changge haraga din tawraga adui matung dagi aina hana appointment je loho laga haidi fees kumba lawra matung da adui matung da wari sabune aduga fees lawraga wari sadaba yawraga di amta haibiro ne comment aina fees lawraga wari sarakte na ngasi baw bada hadi hoi delay oi badi yawe ko ngasi yeng haudre hayeng yeng ba ko badi yawe nungdang da pharak ta na hayeng ayu yeng ase haidok pa yawe ko adu dagi hena hadi fees fee adagi low da ba su dum yarong gani khara ko hadi ai ta seng na hadi keno tawraga su ai haidi khara keno leina ko haidi waba imung gumba leraga di moi ta seng hara ko matam da ai low da na yengi ba su da ma yawe ba su gumba mayam se aduna ai gi site gi aina aphaba message mayam da pige na khallaga adumaina adumba mi changak pa haita adumba mi changak pa aduga adumba mi da di ai guidance su pining deba kaigino hai matam da magi intention do pura haidi phattaba intention neba mi gi family thugai ge haina khaliba mi do su aduduna haidi aina block toba aina kaino toba se haidi sisina haidi chumbra na khalle ko ewa khanda aduga ayama hage ko haidi kai gumba nang yengamaga di hojikan se online da loina ma kaino tawba yarabni ko hadi nangi numbers ani ma engon da loina shit leire ko hadi nang na tharak pa number ngai mail ma kari ma thaba matam da ko hadi chahi ahum mari muki mamang da hai tare ko akoina mapan da leiraga akoina survive tawrei se kuire ko 2003 da gi mapan da leirak pane aduna hadi mi mayang macha hai tare ko yamna harassment torok pa hai taro ga ID masa khangam be ai mana aduga ma se phone da ade aina maminga kari ga loina phange ko aduga ai Punjab CM da direct mail taweba mail to matam de within 2 days moi police ne action loiba siki mi do ko khala ko ga adu matung da ngasi phawba da engon da kem torok te ko aduna hadi nangi number ga naminga ko na mail ma thagi matam da hadi CM da ko keno toroga CC tawra thagi matam da hadi nangi career do destroy oigani ko aduna hadi mingon da adu yamna su harassment tawganu ko hadi public figure ama akoina oina thola abanina hadi harassment gumba tobigano aduga migi phatana ba tawge haina su khanganu ko sise egi kaino ne advice ne na khange ju khanbiro aduga matung da tawbirakano adumba thabak to ko
ꯂꯩꯌꯣ ꯅꯪꯒꯤ ꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦ ꯅꯪꯒ ꯆꯥꯟꯅꯗꯦ ꯅꯪꯒ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯣ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯛꯀꯅꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯇꯧꯕ ꯊꯕꯛꯅꯦ ꯑꯩꯒꯤꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯐꯕ ꯇꯧ ꯍꯥꯏꯕꯅꯦ ꯐꯠꯇꯕ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯊꯦꯡꯛ ꯌꯨ